ꯊꯥ ꯑꯁꯤꯒꯤ 15ꯗ Amit Shah Imphal da Laktuna vote Khomgadouri. Hauzik leiriba Manipurgi fibam asida mikhalgi campaign-dagi henna maru oiriba asi miyamga leingaka wakhal taminabaduni haina CM na fongdokre. 19 Civil Lok Sabha mikhalga mari leinana Union Home Minister Amit Shah Imphal da Laktuna. Imphal-gi hapta kangzeibungda miyamgi oiba mifam ama pangthoktuna miyamda vote Khomgadouri. Mahakki khongzat asigi sem sabasu haukhre. Nakal amaramda Hauzik leiriba Manipurgi fibam asida election campaign dagi henna maru oiriba asi miyamga leingaka wakhal taminabana henna maru oi. Vote khomba haibasidi chinna khomgadaba natte thabakna khomgadabani haina Manipurgi Chief Minister N Biren na fongdokre. Wafam asi handak tha asida pangthokadoriba Lok Sabha-gi mikhalgi mangoinana Bharatiya Janata Party-gi spokesperson Elangbam Johnson-gi kaisamtong Elangbam leikaida leiba mayumda pangthokhiba election campaign amada fongdokhibani. Mahakna makha tarduna hai mamang chahigi May 3 Kanglup 2 gi marakta thokhaningdaba irang thokraba tungda leingak asina irang asi chauthoroktanaba akanba mawngda honaki. Thaudok asi matau karamna haurakibano haibagi matangda chamamnaba khara maitaisingi marakta laiki. Aikoigi yeknabana kanano marupna kanano aikoina chatliba maikai asina kadomdano kanana lamjingadabano haibagi matangda chamamnaba kaya laikibana maram oiraga karigumba matamda aikoi masel oino onsinaduna chayetnaba thokhalli. Oirakiba fibam aduda tangaifadana miyamda wakhal tahandaba taragadi maikai lana chatkiba tari haiduna irang maraktasu mamang chahigi August thadagi hauduna hauzik fawba leptana CM Bangloda miyamgi numit makha chathaduna laki. Hauzik maru oiribadi issue asi grassroots level dagi hauna aikoi punna khangminaba mathau tai haiki. Mi amana hekta hai haiduna thajabagi matam natte hauzik thokliba irang asi ngasi ngarang hekta thokkiba natte. Chahi kayagi mamangdagi Manipurda narona changsilakpa illegal immigrants sing asina chingi lamda khul tasinkhibadagi mathang issue kaya sagatlaktuna irang asigi haurakfam oirakibani haiki. Ngasigi thauram aduda Nagaland Government ki Minister of Higher Education and Tourism Temzen Lamna along Secretary General Organization Manipur and Nagaland Avey Kumar Giri, BJP Manipur State Spokesperson Elangbam Johnson amadi BJP Kaisamtong Mandalgi President Ningthaujam Biren na thauram adugi DICE membersing oina saruk yaki.